welcome you all to UNAPO School Chanum, Imphal East, a fully residential school ranked Manipur #1 in All India School Ranking Awards 2023-24 by Education World in Co-Education Boarding School category. Academic session for 2024-25 will begin on 1st April 2024. Registrations are open for classes 4 to 9. Hurry up for registration. Good afternoon, ELITETV ki test of cartoon ki mahau ming ta video am tara musari muru ngasi imphal phongo pau se singi cartoon da cartoonist na kari haining niba kari phonong niba kari wakal khang le habi do myam da sanonga thamjage am de lokhat jage sanga express ki onthok pani da ha onthok pani da ha ba cartoon si yeng biom da wan tok le ba koi cartoon ni adu nung achowa ma nung sida photo ma ye i madu kanano adu di yeng biro on ha daga su adu ga Miss the Makwangan and Magisin, the other Kari dialogue. Freedom of press is Ayo Kwang T. and Mana, say Laura Paduni, freedom of press many, Aduga Nung and Teresina, Canano, Adu Kangani, Sachi and Ganada, Mana High Pagita Toga, Nunti Tabusu di Wagani, Non Padosu Potauki Doge, Nasa Sok the Navana, Namna Pazaba, Haziki, freedom of press and Dakwe, Mangani Mokaba Fong de, Adu electronic on the print media. Aduga electronic media ki pause handoki de madugi maram am zoom si editor girls na yamna marik sumba thamdraga sub hom khradum thamgi ba leire ana sai sida dum ko nungani marak ta ha oiba ko kalas phuni kan da phuni haba dum ko freedom of press sida da dum thenga da bana te masi ko professional hazar am su ori bani aduna handak paw phongi da ba adu jum phom maraka ni adu press ki ning tamba sida kari gino amna phongba ya ni haba amna phongba ya ro haba to another section kya dagi state actor the non state actor mayam dagi adum phangdab nate adum sapu mayama adani nandareba polom zikanano ye iba photo zikanano adum ura khangi aduni sai sida press ta thingnareba adum bachai theng kya si haiba tamu bbs sharma sina ulakpa yam phajaba cartoon ni haidana ai thamjage mathang da leisna khoi sana leba ki loire dana haibani loire da sida ima khoi hinjang yombini yongchak yonbani da lebe no pass na haibani mori gi yongchak na bu asuyam tang bana ada sai yongchak yo lebe imas na khume ibungo mori gi yongchak oram le dine sana gi mamal ga manaram ga dabni ne na haje khoi mori cha pa ka suya de cha so khoi to wala bi da kem kui re chat pa ya de si mi hom de gi hora kan da ni tha taruk taret haji tha taret hanjale ni pan phajal ka dorobani haji lai si bauta khoi adu awaba me ama thengne na mori rom di pusor pa yongchak si pangna phang de haji lai sing cha amna Dimapur of the Giadu, or Dimapur, Semero, Asunakonda, Kamjong site to get Holaga, Nagalenum Power Purakra. When look at Saburu to Mudia, Kangam Dre, on the size that More, the Diam, the Moregi, Posam Tang, Fangi, Moregi, Emma, Product Putoshing Chia, Kogi, Nagasino, Natraka Muslims now in the Putorapuni, the Moregi Production, Tamdaway, Adam, not wasting me parking oil, the Gise, Kogi. Moregi More market and Ponabaza Hajin Bugilation, Sapan Machinda is the Luena Dumpangi, on a state that Tuantomba, a Satpaya, using Simete Pangaladuga Nagashi now. Ukia to maintain it, maintain it is the Payadis and Suma Pusalakum, Pangeduna, Mori, China Wohina, Tang Bagana. You want Mori, they were embedded in Sanadi in the Tangan with the Hava, as I give Imasina, Puyobi, Imagine Tamako from Duni, some Susumi Near Morigi product. Pot say get them Mahana from woman, they get them tang behind some not going to be quite a galakpa, Mayama, Aduga, Hadaki Marexida, Moreka Bata, Budakana, Bakamusudum, lay, Karatidum. Aduki film the net Hamisi, I'm the Pazabasi to want to lay Bakatun times again. But I'm lacing up with Ponapongi Balo Hazini. Balo is the Halani, Varishan Abani, Mamana Haitare. Lebak Sigi Lu, Kadai Secret, Hangmani, Mamana Mukume. Sugi came the Lord Cabra, Su the High, Bankari Paksada Sayana. And a suspension operation haiba, Adam Haiba, Adu came the Lord Kazala Kugi Lu say, Aduga Su the High, Bankari Paksada Sayana. Bankato one to one Basile, Bada Mam Feni, Kugi Taba Zaga, Fulil Zaga, Beliga Tainaba, Metega Tanaba,
sorry kulsingsida adum bunker saraga jing matang matang akoi mamang su akoi thamjagre tongan toma jaga border area singsida aduna phajana bunker saraga leibne aduna lo si kadai leirage su gi game da leigrabo nadaga su di hai adu bunker da pukha sai aduna lo gi wahan thok leibra haibigi acho wahang amakak asagi cartoon sina thamakpa yam phajaba sisu cartoon ne thamjage mathangna leisina koi hoilan bawgi as loire haibdoni as loire haisida koi tonganba party ema toroga koi vote khomba lakpagi sinni leisi mai flex sida blank na thare ate man haire akoi di manungdra hotrong hojaba party ni khanglabro an haiba ada amma sina hai adu aregadi ing tappa hanjel le haireklanu taningdrena ing tappa hanjele lawba adu manung di hoba aduna praja singi symbolic oiba representation ni leisi sida blank na thare mai flex sida law chale akoi di manung da hotrong hojaba party ni ne khanglabra na hotrong hojaba khoi gi hamna hare kanda yamne crystal clear oiba adu pot adu gi pot tuni adeda amasina hai praja na mohut sendoni adu regadi ing tappa hanjilakle hairla nu taning dre haida nu manung da hotrong hore leire hai bagi adu gi phajaba wafam ni thammi basi yam phajaba sisu cartoon ne thamjage pathang na leisina koi sel express ki nai re hai buduni nai re jida koi nupa amaga nupi amaga wari sanabani ningdam thagi matang sida handak kidi ningdam thaji inafi phau phangdau mandre irang sina haiba ada nupi sina haire vote leiradi irang ga amata leiroi pangpi de pithara ani ne haibani aduna vote me aksel mangadi adu hoi 2024 si khoi parliamentary election leini naksel le haji khoi hayeng degidi ko December gi tang 1 haidu chingdorobani aduna adagi matang sida koi sena chana firol su phangroidra habagi pakhatsaba nungnangbo leibaduni mai adigi nupa sina nupi haine bot leiradi irang kamta leiroi pangpi da pinera nina amanga tawgibaduni koi covid ki matamda mayam punba yadi adu toba yadi na dum public meeting mayam tawba bot khumna giba mayam nga leitana khabare inagi ma leitana electronic media ra inagi ba adu gumaduni adun sai sida bot leiradi irang kamta leiroi pangpi da pirak ni na haiba nupi sina phong doni aduna praja sing wakal da kari khalige hai wakal du sagi cartoon sina yam phajana masida depict tongna bo honna bani haidana ai makai thamjage pathang da leisina koi narong gi thodang gi hawa do leirang do haibaduni ara mamam cha wari sana bani pacha ni pc gi koi gi magi kai tare maya nu pa da ba unabagi matang da wari sana badi da mama sin hai we ma dipa do cha thakte kwa cha de sa sa de nga cha de irum chade haiba ada nupim jaina chakti chadra na hangpani chakti na chade haiba do adu yam nungai ba wari yam lebne sadi mang su yagne nupa do kem tawde hai adu drug ki karbar tawi hai pesa yam pa hai kar makhal tongi hai adu di yare kaina tuan ba hajik leba situation sigi train si da jum phambara ka tawni aduna nipa do yam phai be ma cha ju thakte ye kwa ju chade ye sa ju chade nga ju chade yerum ju chade aduna sakti cha ja lana thagi sa ni piduna hangpa adumba phajaba siju wahang ne cartoon ne thamjage mathang da leisina koi people's chronicle gini people's chronicle gi Thursday theater is the phongdo isi magi PS na magi MLA mantri sida haibani curfew extended till the end of this month tha je lo de bhawa curfew sang dogre that means you will have place and normalcy for 2 weeks aduna ji adu tawta di curfew se sangdu abanina adu ta di sa that masina haiba arsaji kanu hakanda you have peace nang santi phangani and normalcy for 2 weeks nang chayul ani gidi santi phangani haidana admaina haidi curfew lok thoka da ingna irang thoktaba mayam tholak taba adugi wafam duni aduna sa nang chayul ani di ram santi de leirani kaina haibagi magi public private secretary na daga PS na phongdo bugi wafam duni aduna praja sina kari khalige haji waroshin purak pulaitri tha nipan changkila kadore aduna haji leiba issue sida kamaina lotion gadaga have si to khangdaba aduga khoi kuidina ngarang sini khoi tunganba pisto ama sign tungnagi ba masigi su afaba daga phataba madu ge dum feedback lakani mayam ge pam de phai hedana ngara khoi tungan toma jaga singda bambula thadana khotana kai taramna opki wafam zu leibaduni ana singum pose leiba yasusu yam phajaba cartoon haidana ai magai samjage ana ngasigi ELITETV gi test cartoon gi mahau matanga soi lo senjare meng tabire sumbu amuka na khorim jabgalona na
Kanin Bethingeri, Pinibish. Welcome you all to Unapa School Chanum, Imphal East, a fully residential school ranked Manipur #1 in All India School Ranking Awards 2023-24 by Education World in Co-Education Boarding School category. Academic session for 2024-25 will begin on 1st April 2024. Registrations are open for classes 4 to 9. Hurry up for registration.